Indian Constitution ki tongan ba legislation haibadi ek nipan gi IC material sing ngasi Law Minister Jayant Kumar na release tawkre. Riyamai sungam liu gi misi gi mayokta release sakre thamban sinam nei kai mapada police badak chaun muna bathokre police na tia ge sel kapada mi tere sokre. Manipur lengak na mau kaitel sabang ngamloi daba oirabadi mau Imphal Market Coordination Committee na senior biro haina committee na phongdorakli. Manipuri poni bu kannana ba Manipur da lariba poni khodimak Directorate of Veterinary and Animal Husbandry Services da register tawda unique ID number piba horagani. Amasung INX Media Scam ki case mari lenen CBI na para bahana ki Finance Minister P Sithambaram court pothokre CBI na mit mangani custody da thamna na matam ni Mayam Kurumzari Adam Niambiri bas Impact News ni ai takhalamam siam kanai na hauze pungja siphabagi maruba pausing miam da pizari Indian Constitution ki tongan ba legislation haibadi ek nipan gi IC material sing ngasi Law Minister Langpalakum Jayant Kumar na release tawkre loinana leiwa si ing tapna amaga nungsi sanana leiminaba amadi civilized oiba lamdamam oinana ba mipung khodimakta loning thina khangan ba matau tai haina Law Minister Jayant Kumar na phongdokre wafama singasi Manipur government ki Department of Law and Legislative Affairs na sinduna Imphal gi kuki inda pangthokiba legislation nipan gi IC material sing release tawbagi thoramda minister na phongdokibani assist to justice notice and JK initiative ki makhada India government ki Department of Justice Ministry of Law and Justice ki matenga loinana pangthokiba thoram aduda release tawkiba legislation nipan adudi the Protection of Human Rights Act 1993 Immoral Traffic Prevention Act 1956 the Special Marriage Act 1954, the Juvenile Justice Care and Protection of Children Act 2015, the Right of Children to Free and Compulsory Education Act 2009, the Child and Adolescent Labor Prohibition and Regulation Act 1986, the Family Court Act 1984, amasung the Manipur Hill Areas District Council Act 1971 ne. Hairiba legislation nipan asigi IC material singadu Manipuri londa metai mayek amadi Bengali mayek yauna paite thado paumai rongmai masung tangkhol dialecta release tawkibani every individual living in a society he or she is supposed to know what law is but the khandragadi ai chodan niyam to garwe traffic niyam khandamani baduna haji ni baduna traffic niyam to gaironi mani khandamani innocent we khandamani to gaironi but khamong da makhani mi dire da marala je to budina mana have a system of rules but to gaironi have punishment to bodal gari the another question is it is justice but justice not right but khandamani but haji da bari adu ta kai to batai mamonda sum bakri system of lay rule level lay I never in it becomes the responsibility of the government. Bisnopur district Moirang police station la konba Moirang lamkhai da thas ki taratareta thauri yanduna leikhidrabi konjengbam ongbi riamai songam lu gi matang the same ki baje sina misi asida senaba cherak yu haiduna release kre misi asida achumba langlang lanjil puthok trifawba national highway 102 matam kaktana blockade tawrgani haina JC na phongdokre rally adu tarung community hall da gi hauduna chief minister secretary tamna chanana bahonabada thangmoiban sinam laikai mapada police na thingduna thambadagi nakalani gi marakta chauna mukna ba thokibani amadi police na tiage sel amadi stun grenade sing sijinaduna kongjang loi sing adu tankhai ki police na tiage sel kap adu da mi taret soktuna rims hospital like nakre loinana
Khongjang loi sing aduna nung na thomlak padagi police personnel mangaso aso apan nangki nakalamuram da GSC na paumi sing da fongdora pada Imphal Tamelong lambida paikhat liba national project sing su tingjilagani haina fongdorakli You should be helping us. We need your hands. Aku nak lain dah release lagi besar. Noi boy, aku nak numai kau ke mana ni? Aku nak urut berau. Itu noi dah. Ini aku nak pasal nak nak kita orang nak help. Ini semua nak tahu ini aku nak berau. Apa dah? Kau ni apa ni? Apa ni? Police ki moi law enforcer harga moi law paiba mi ekoi bu mi oiba mi bu praja sing bu protect to go sing na moi na ekoi bu oina attack to sidi ekoi sisi yam pende ekoi atai kri sa violent nature da violent da to ge ham nate peace rally hai ne moi meaning khang da bra peace rally CRPC 144 da was lei hai ra ga su ekoi peace rally chapi ya ra ga di hai na ko chapu ani ya de har ga de ya di mai chan sing iche ini sing isini naw sing si to bi no han phajan hai bi ai na adu hai du bi mu te hek da atam na tawrak paside ekoi bias in nature of the state law enforcement na khoi dilowi michang mikhai nai bini sidi Amuram da thas ke taratre ki numidang da saurak na pung tare makharum tarpa duaida Moirang police station ke manung sena leiba Moirang pansang lekai da Mapur bagi yumda masage ka da thori yalaga lekhi dabani haibi konjengmam ongbi riamai sungam liu Elias Ishal sei kuma pan Mapur ba konjengmam Jackson Missy ki matang da nupi mayungi maikai dagi amu kamai ko ba mi amana media gi thong da thamlakhiba miyamu saman ma bhuan ba amasung lan uhan ba yabu wafam sing taseng na laibak thibani kanglo masel gi marate irang hoba yabu wafam di phongdong aning de haina misi se gi matang na sem ki ba JC against mysterious death of konjengbam ongbi riamai sungam liu Elias Ishal gi maikai dagi phongdorakli Paugi from Mother JC ge ko convener Ningthauzam Thaba Devi na Fongdor Kibada JC ama Simli Basi Miat Asigi Achum Langlan Jit Putok na bani JC Asina Nupirongi Amadin Nuparongi Haina Kanbalaite Postmortem report Matungina Asumba Ngairingaida Amukamaina Media gi Thongda Thamlakiba Wafamasi Thazarudaba Wafam ni Loina Media gi Thongda Hundo Honjin Taunaduna Misi Asig Achumba Thorakadaba Nate Masigi Masida Kanglup ki Khenaba Wakhalon Thadok minaduna JSN sangsilba asida punna saminaduna misi asigi achumba langla langjil puthoknaba honaminasi kariguma laikhidraba riamai sungam liu LS Ishal gi misi asida mahaki nupa konjengmam Jackson sedana mathoknabadi ain gi matungina punna mahakpu cherak pinaba kholau lawminasi haina fongdorki nupa mayumna tasengna postmortem tawbase pami nupi mayumna pamde kari gidamak tano haiba pot sigmaina khana ringai talak asida tasengna amu kamaina tasengna ISTV da khabar da hapakose masi tasengna khoi gi laibak thibani maramaduna akhoi ju GSC ma sema kanda asumba aranba apapa phataba kana makna halibano kana na kamai tawrini ha khangna bai damak da sema GSC ni matung dadi khangdana akhangba sarakanda prasa tawbasi tawnanusi kalu khuding makta criminal nakdaba nusinadna bagi wafam asidi thamdabani na phai nupa Standard Rover Higher Secondary School ge mahiroi misibo yani da fongdok poinanga si thangmai ban gi tongan ba mafam sing da school asigi mapu PS Landoni gi ifiji mai thakre mafam kaya da police amadi protesters singi marak tamung na kre ngasi thangmai ban kendra gi manung sanna thangmai ban namthalong Dimjai Jangkhul Thangmaiban Hizam Laikai Thangmaiban Maisnam Laikai DM College Gate opposite Thau Lerak Thangmaiban Laurungpure Laikai gi miui singna lambi thingduna Landoni gi ifiji mai thaki protest tawriba singa do Imphal West ki police team amana laktana tankhai ki protesters sing aduna makha tana police ki athingbagi mayokta pen da fongdoktana protest sathaki nakalamoramda Standard Rover High Secondary School gi mairui misiasi yande ba fongdoktana Thangmaiban kendra masung Manung san na leiba
कोइरेंग कॉलोनीदा माइके एदोंगी मियामना थोलक्तुना वाकनि फम की लोनेना पेंदबु खलाव कयासु लाउगी ꯍꯦꯟꯕꯤ ꯈꯣꯡꯖꯪꯁꯦ ꯆꯪꯁꯟꯅꯤꯌꯦ ꯑꯩꯈꯣꯏ ꯗꯤꯝꯖꯥꯏꯖꯥꯡꯒ ꯀꯩꯅꯣꯁꯦ ꯆꯪꯁꯟꯒꯦ ꯊꯣꯔꯛꯄꯕꯨ ꯃꯣꯏ ꯄꯨꯂꯤꯁꯅ ꯇꯪꯈꯥꯏꯕꯤꯔꯦ ꯊꯥꯎ ꯒ꯭ꯔꯥꯎꯟꯁꯤꯗ ꯐꯝꯖꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯀꯠꯄꯁꯦ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯥꯎꯅꯤꯡꯕꯁꯦ ꯂꯩꯗꯅ ꯑꯁꯤꯗ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯇꯝꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯕꯨꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯣꯏꯔꯦꯡ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯃꯤꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯎ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯉꯟ ꯍꯥꯏꯕ ꯂꯩꯇꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯟꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯆꯨꯝꯕꯗꯨ ꯋꯥꯌꯦꯜꯗꯨ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯒꯤ ꯈꯥꯏꯕ ꯏꯍꯧꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯟꯗ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯀꯕꯨꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯅꯨꯄꯤꯁꯤꯡꯁꯦ ꯀꯩꯗꯧꯔꯤ ꯈꯨꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯍꯧꯔꯛꯄꯗ ꯒꯣꯔꯃꯦꯟ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯩꯒꯤ ꯍꯥꯏꯕꯁꯦ ꯈꯥꯏꯒꯨꯝꯁꯦ ꯍꯥꯏꯕꯁꯦ ꯊꯝꯖꯅꯤꯡꯉꯤ ꯍꯧꯈꯤꯕ ꯑꯥꯒꯁ 19 ꯃꯣꯔꯦꯗꯒꯤ ꯏꯝꯐꯥꯜ ꯊꯣꯔꯛꯄꯒꯤ ꯂꯝꯕꯤꯗ ꯃꯄꯥꯜ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯏꯔꯝ ꯁꯤꯐꯥꯏꯗꯒꯤ ꯑꯉꯣꯝ ꯎꯇꯝꯖꯤꯠ ꯆꯍꯤ 15 ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯃꯩꯅꯕꯁꯤꯡꯅ ꯃꯔꯤ ꯃꯈꯣꯡ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯏꯔꯝ ꯁꯤꯐꯥꯏꯗ ꯂꯩꯕ ꯎꯇꯝꯖꯤꯠꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯎꯇꯝꯖꯤꯠꯀꯤ ꯑꯄꯣꯛꯄꯤ ꯑꯉꯣꯝ ꯄꯤꯁꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯗꯨꯅ ꯐꯥꯔꯝ ꯑꯁꯤ ꯐꯝꯕ ꯌꯥꯎꯕꯅꯤ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 13 ꯃꯣꯔꯦꯗ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ इमुंग मनुंगी मियोइसिंगना पाव फाउनबदा नोंगालग लाकनी हायरखी अदबो नुंगथिल फावबा लाक्तबदगी फोन तौरबदा फोन सत्खिदबदगी ममानब अददा फोन तौरबा मतमदा इको वाहन अमदा तोंगदुन इम्फाल थोखरी हायरखी तुंगदा इमुंग मनुंगना गाड़ी अदुगे खोंगुल लिरुबदा खुराइदगी मियोइ अमना थौरंबा ओइरमखी लोइनना गाड़ी ड्राइवर अदुदा हंगलुबदा उतमजित असे मोरे लंबिगी खोंखांगदा मपाल थोकनी हाइदुना गाड़ीदगी कुमथाबदगी काखलक्तरी हाइना फोंदोरखिबनी मदुदगी इमुंग मनुंगना पुलिसता रिपोर्ट तौरबसु ngasi फावबा मरी मखोंग खांगदना लेरी मरमसिना अथबा मतमदा मणिपुरगी चीफ मिनिस्टरना मियेंग संगबिदुना मांगख्रबा मसानुपा असिबु फंगनबियु हाइना फोंदोरखी अयामनाजु होनाबिरी अदुगा ओनेरेबल सेमगी मतेंगजु खैता मियेंग चंगबियु जासिंगनाजु थियुमदना मयाम तौबिरी अदुबु ngasiबौदे इचाजो फंगबा लैते ओनेरेबल सेमगी मतेंगजु खरा तौबिदना मयामना इचाजिबु फंगनबा तौबियु इंडो म्यांमार फ्रेंडशिप गेट नंबर 1 अमसुंग 2 दा मोरियामदी अकोइबदा लैबा मियामना चतुक चसिन तौबदा निफुमदो सुबा असम राइफल्सना अयरपन तोइना पी हाइबगी मायोक्ता मोरेदा ngasi बन मखा ताना सथकी ngarangdagi haukiba ban asina maram oiraga मोरे टाउन याउना तोंगान तोंगाम इंडिया म्यांमार लेबाक अनेगी मरक्ता ललोलिटिक की थबक अमता सथकीदे बन सोकता सिंगना मोरे पुलिस स्टेशन की ममांगदा वाकनी फम की लंबीदा तया के मई फादना लंबी थिंबगी थबक सथकी बन सौगत सिंगना आईसीपी दा लेब असम राइफल्स के पोस्टा साक थिंबा लापा असम राइफल्स की कांगबु अमसु मफम अदुदा योना सदन किदे इंपैक्ट न्यूज़ फम पावदा बन सौगत सिंगी न्यूज सिंगा आईजी एल जेन तगा पुन्ना मिफम पांगथोक्तना बन लोइसिनबा खदरबसु वारुसिन पुरखंगम खिदे बन मनुंगा तोंगान थोगनिदबा थौदोक सिंग थोबगी पावदी लैतरी मणिपुर लेंगांग माउ कैथिल साब ngamloidaba oirabadi mau Imphal Market Coordination Committee da sinabiro haina committee asina media in charge Waikom Ravina fongduraki ngasi pisum thong ningom lerekta leiba community hall da pangthokiba paumi singunaba mada Waikom Ravina makatana hai paliba lengak asina singtam thak manana saukhat thaurang paikhat kani haina makau pona lauraba sungasi fawba mau kaithil sabida ba haibase yamal laibak thibani Manipur gi ngamkhai da leiba mau isinau singna thengdari ba khudong sadaba singasi paliba lengak na matam sana yengsinbi su haiki nakala maromda hayang ayuk pung mari dagi nungtil pung mari fawba pisum thong ningom lerak community hall da mau kaithil famgani lamdamasida leiba miyamna sagot piduna makhoibu mateng pangbiu lonena mau isinau singna lakpa matamda ayadapan pibiganu hainasu magna makhatana fongdoki तंपाकी मफम कयादा माउगी पोथोक सिबु अखोइना पुदना कयाम कुइना योलहलगा लेहनगदौरिबनो अमदी
मसी लंबी सी कोई मरंग काइब जगह सु यावरी खरा पिकब जगह सु यावरी मसी लंबी पिकपगी तंजादा एक्सीडेंट नत्रगा कईगुम थोलको मतमदा मदुना मरम ओइरगा माउ मार्केट से थिंजनबिबगी तंजा अमा लौगी हाइना ngaibiribra तसेंगना नत्रगना तसेंगना माउ मार्केट से साबिगी निंगबगी थमोइ लेरगदी ngasiगी पालिबा गवर्नमेंट सिना लाइबा नोंजु मिफमदा मसीगी गवर्नमेंट सिना यामना असेप फिरे अमगा लोइनना माउ मार्केट से साबिननबगी वरेप लौबियो लागलेबा अगस्त 16 की फंगदोरिबा स्टेट असेंबली मिफमदा लमदमसिगी पता पाइदबा लम लेजिद्रबा येलोमी सिंगदा लम पिनरबा वाफम खनदुना अथबा मतंदा पता पीबगी अयाबा पिबिद्रबदी मखल मखा कयागी खोंजंग संगसिलगनि हाइना एकता परिषद मणिपुर लाउथोखरे हिरमसिगी मतानंगासि मणिपुर प्रेस क्लब दा पांगथोकिबा पांगमिसिंग उनबमदा एकता परिषद मणिपुर की प्रोजेक्ट कोऑर्डिनेटर हाउबिजम सुरजित मैतेन हाई एकता परिषद की मियंग मखादा इंडिया पुमद लेरिबा मसागी पता पाइजदरिबा अमदी लम लेजदरबा लाइरबा म्यूसिंगदा मागी स्टेट अदुगी लेंगाखना लम पिहननबा खोंजंग कया संगसिंदुना लाकली मणिपुर की ओइनसु तंपा की डिस्ट्रिक्ट अहुम की तोंगान मफमदा लेरिबा लाइरबा म्यूसिंगना मरिननबा लेंगा की लोइसंग सिंगदा मखोई की लम पिबिनबा हाइजेदुना लाकली मसिगी मथक्ता मणिपुर हाई कोर्ट फाउबा PIL थादुना हाई कोर्ट की माइकैदगी लेंगा की मैनबसिंग इशू असगी वारुसिल अमा पुरकनबा खंगनबसु लेखरे अदुबु पालिबा लेंगा असिना ngasi फाउबा लौखटपम थोपा थबकसिंग अमता पाइखतन लेदि हाइना सुपेन वाफम कया फोंगदोखी डिमांड तो पता लेतबा मिसम लाइसिंग असि विलेज की लेवल दा कोई खुंजंग चंजन जरकनी सी मथंग यात्रगना डिस्ट्रिक्ट की लेवल दा अदो डिस्ट्रिक्ट लेवल बावदा खुंजंग सी संसन बदा केता हाइबिरत्रगदी कोई स्टेट लेवल दा पता की युफंगी पता पाइदन लेरिबा कोई लाइबा यूसिंग सी कारा कांदा कोई सरकारना यामना सेनाबा वागदबा मोंदा कोई यामना डेमोक्रेटिक ओइबा मोंदा कोई खुंजंग चंजन जरकनी पानी की मरकता खेनब थंबा सि मालेम की ओइना अदुमक लेरकलब सोसाइटी की मसद अमा ओइरबसु खरदी अहोंग लाकली हाइना फोंगदोखरे मणिपुर पुलिस पो जेंडर की मतंगदा वखल ताहनबा आहान मणिपुर राइफल्स की बंकेट हॉल दा पांगथोकिबा सेंसिटाइजेशन प्रोग्राम दा वफम असि फोंगदोकिबनी सेंसिटाइजेशन प्रोग्राम अदु हौदोबगी थौरमदा DGP खौतेना मखा तारदुना नुपी नुपागी मरकता थमलिबा खेनब असि नुमिदांग अमदा होंदोकपा वागनी साखुत लबा लेबाक सिंग फावबदा खेनबा असि अदुमक लेरी अदुबु लेबाक अमगा खेनबगी वानी अवानोपोक लमदम सिंगदसु खेनबा असि अदुमक लेरबसु तोंगान बा ऑर्गेनाइजेशन सिंगना होनदुना अहोंग खरदि लाप ngamle हाइना सफोंगदोकी सेंसिटाइजेशन प्रोग्राम अदुगी टेक्निकल सेशन दा जेंडर एंड वायलेंस वुमेन एंड लॉ role of law enforcement agencies in dealing with crime against women and children ki matang da resource person singna wangang ki the topic is delivered by as police professional force. It is our duty to ensure that the issues are given serious attention and the importance given to crime against women, including POCSO by the High Court, also needs to be always kept in mind, because the High Court is closely monitoring investigation of POCSO cases. And from the police headquarters, periodical reports are submitted before the High Court on progress of investigation of such cases. So today, I sincerely hope that this workshop will yield positive results, and I expect, as I said, more joint efforts in the coming days. Japanese encephalitis Zeti laina si ayus ki hidak Belladonna 200 na mapung fana ngaktopa ngami laina si state asik adumak kiningai oiri section mamathau tai haina ayus ki doctor NG Brozen na thamlakli ngasi sangafam da laiba EK Higher Secondary School Management Committee na sinna Japanese encephalitis ki matang da awareness program ma pangthok khri lunena school asik mahiru sing da ahan ba oina zeti da gi ngakthok na ba hidak Belladonna 200 pijakre ngasi awareness program aduga marilena Dr. NG Brozen haikibada JE laina asi hauji fawbagi oina set asi da mioi cham butaruk nabagi case thengnare loinena mioi kharasu laina asi na maram oiraga sibagi case laikre piba masida ikoina laina asi gi matangda
खंजन बलोनेना सेक्सुअल थौरांग लौकट तंगाई फदरी आयुषना लाइना असिदगी ngakthoknanaba haiduna ऑल इंडिया की ओइना सिजनबा हौख्रबा बेलाडोना 200 पुथोखरे हिदाक असिन मरुओइना जेई वायरसना अनाबा मियोय अमगी ब्रेन दा अटैक तौरप मतमदगी ngakthop ngame हिदाक असि सही तरani थोगी मखादा लैबा मियोय सिंगना अनि सागनी अदुगा सही तरani थोगी मथक लैबा मियोय सिंगना मरी साक सादरंगी ममांगदा सागदबनी जेई वायरस असिगी मरुओइबा कैरियर असि ओक सल सगोनमदी nganuna oiri piba masida yumna yokpa sa sing thambam taru tanana thamba lunina mileba mafam singdagi khar lapna thambiyu haina su Dr. Prozena appeal tawrakli अखोई बेलादोना 200 हारिबिसिना हौजे हौजे अखोई एपिडेमिक ओइना चलिबा जापानी इंसेफेलाइटिस हारिबा लाइना सिगी ख्वाइदगी चानाबा अदुगा ख्वाइदगी कानाबा ओइबासी अखोई ऑल इंडिया की ओइना आयुष की लैरिबा मेडिकल डिपार्टमेंट कांगबु सिंजिना प्रूफ तौरकांदा हारिबा हिदाक मयाम सिगी बेलादोना 200 सिना हौजिक लैरिबा लाइना सिगी लाइवोंजिगा चप चानाबा रिसर्च तौरकांदा हारिबा बेलादोना 200 हारिबा आयुष की हिदाक से मसी पुथोकनी बेलादोना 200 सि हेक चाबगा अखोई लैदगी नापते चटखरगा ब्रेन दा फंक्शन तौबा हारिबा हिदाक के चारबदी ब्रेन सोकदरिबा जै लाइना सिना सोनदोरिबसे मसी खरा मखैदी प्रोटेक्शन पीरगा अनाबदु नाहंदनबा नाबा फावंदनबगी पोट ओइबगी दमकता बेलादोना 200 हारिसे वक्सी मरु ओइना सिनबनेना आइते तमजगे ngasigi awareness program aduga mari lenana ek high secondary school management committee ki secretary P Sarachandra phongdo kibada mairui singna numidangi matamda larilai su paba matamda kang sikpagi khodong sadaba thengnai adubu kang adu JE virus handokpa kang makal adu oiramlabadi mairui adu ki punsi adu mangkiba natraga awaba kaya mayuknaba yabagi akiba lei piba masida ek higher secondary school gi je laina dagi ngakthoknana bangasi akhanaba awareness program asi pangthokpani loinana ayusna yaraba hidak beladona 200 asi ahanbo oina pizabani haiki Manipur ki school kaya da so masiguma program ayam si tawiraga hairiba chhatra gi communities asibu convene bagi damakta hairiba laina asina shonduna mang khigadoraba shoi khigadorba isa mayam student sing communities bu convene bagi damakta asiguma program ase khoina pangthok sabani amadi mafam khudimakta su school khudimakta su masiguma program ase pangthok piba ngamnaba honabiyo amadi pangthok piyo haina su aina ek school gi authority ama waina ek gi chhatra sing natana manipur gi chhatra khuding makpu convene bagi damakta asiguma program ase pakhat piyo Manipur police na lamdam asidagi maya kaba chinjak maru fangna mutanaba pandamda satraba drive ki sargam oina ngasi su mioi amadagi imphal dagi dimapur tamna punana bahonaramba malem gi kaithela lupa lakh humudra romgi mamal oigadaba WY tablet maru lising mari satruk mari fomadi heroin na gram chahum supna mapan das manga fagat pangam kre masing yamla bedrak singa singarang ayuk pung tara makharum tabada sengmai police station gi OC thaunauzam kidan kuman lu singba kangbu amana imphal dagi dimapur satkadaba tata wenga registration number MN04P1996 tagi fagat kibani WY tablet amadi heroin number 4 ga kona farabami adudi Thaubal district ki manung samali long turel ahanbi Masjid E road tagi Hafiz Muhammad Riazwan Saitamapan alias Muhammad Riwan Khan son of Abdul Samad Kawi Makha Tabu Wahang Pohangwada Farabami Asiki Matakta Sengmai Police na NDNPS Eki Makhada FI Amalakatuna Tijin Bahokre Manipur ba malim da masak takwada asoba thaudang lauriba Manipuri poni lamdam asigi laimaidagi murkhigadra haina miyamna mipaina tuna leiriba asida sagol makhalasibu kannanaba Manipur laingakna paikhalakpa thaurang ama oina Manipur da leiriba poni khudimag Directorate of Veterinary and Animal Husbandry Services register tauduna unique ID number piba hauragani hairi iramasigi matangda akhanaba report Manipur ki puwari ka sakuna duna lakaba India ki lengak na masak khanglaba sagol mukhalama oiriba lamdam asida phangjaba Manipuri poni ase matam kya gi mamangdagi Manipur ki leimai dagi murkhigadra haina mipai ba pokna lakhi nomo gi sagol gi masing hantharakpana ngasidi Manipur da sagol masing lising ama phana lesilaktre cherak asida Manipur poni kannabai damak English ani ga taraga tarukta matam madu gi lengakna the Manipuri Pony Conservation and Development Policy semki adubu policy asi semkhrabasu sahi ani rom asi kangkathang oina lerakhi adubu
Manipuri poni gi khongul mutki ga tawra tanja asida Manipuri poni conservation and development policy 2016 gi manung channa Manipur da leiriba poni sing register tawduna mukhoibo amukhana yokhatnabagi thawrang lokhatnabagi wafam ase lakhibani Directorate of Veterinary and Animal Husbandry Services ki Director Dr. H. Chawbana ngasi pawmusing unaduna sagosing ase mingchanbagi wafam ase hongdokhibani Pony sing sida veterinary directorate sida akhoi sel ama khoi hangjare da akhoi form si yam nominal oina payang khai khap keno gi lojai whole registration sigi keno ni ana akhoi na sida pubira ga sagi sagon sing si khudong sada ba mayam pubirak pada lebiram basu yai madugi khudong sada sing do leiraga di akhoi na su field da akhoi satlaga madu khudong sa su akhoi yengjage nodal officer man tongana akhoi retain tawrga akhoi seisa thamjare madugi matung du da akhoi na development policy sigi makha da leiriba tongan ba component mayam khoi na lokhachagadaba leiri fund constraint na singba kai ki khar leijaraga su akhoi hoji si margin khoi do margin pony complex and akhoi gi mafam stage ta 23 acres of land ama khoi na government pibire and mafam sida khoi fencing se almost lojare sago sing register tawba hauraba matungda Manipuri Pony Conservation and Development Policy 2016 ki manung channa pakhakadaba thorang kaya amasu leiri policy se ki manung channa Chief Minister na chairperson oiba tongan ba department singi mihut amadi pony ga marilina ba loop singi mihut yauba board ama semba galonena sagol macha semba machinjak pijanna ba mafam semba leina layong kaya ngakthokna ba thorang amadi permanent polo ground loinana race course na singba semgat pa yauna pony da yongfam oiraga thabak pibagi wafam amadi tourism gamai lenaba thabak singda poni sing yahon ba poni loiba singda incentive pibagi wafam kya policy sigi manung chena yauri koi sagon si da su Japanese encephalitis ki virus moi si su sometimes sagon si su carrier oibo sagi lebiri ba sagon sing du pawba koina zero monitoring koina tawjeri ba koi hauji si koi tongan ba district sing dagi hauji lojaraga koi hauji zero monitoring tawna bi process koi tawjeri laiyong se moina mapusini yengbadi kaim khangama carrier ni moidi immune noiba si da lena sidagi namadugi keno dumsu awareness sumsu loibiri ba poni loibiri ba thambiri ba nusibiri ba poni lover sing and well lover sing tongan ba koi gi section de leibiri ba koi gi citizen sing mayam puna mana cooperation se pibiraga hauji registration tawjaba sida cooperation pibio na mayam da appeal tawjari Nakalamaromda pony register tawbugi thabak pakhalakpa si thagan ningai ni haina Manipur Pony Society ki secretary Ningthokongjam ibungo chawbina pongdorakli lonena register tawbasina Manipur da pony masing kaya leiribagi haibadu laina khangduktuna orakliba phibam asi center da khanganduna pony kannaba thorang kaya pakhatpagi mathau tai hairi livestock natraga sa mi leriba jiba pumnamak se khoina sa gi hairagadi vulnerable oiba haiba status amale maji malemgi mafam sidagi mut khidra haibagi first stage vulnerable haibani madugi matungda khogi endangered haiba endangered ki matungda critically endangered haiba thak ahum sigi matangda government of India na Ministry of Agriculture gi makhada India da sagonji breed taruk recognize tawi Marwari Kathiawari Jhanskari Spiti Bhutia and Manipuri pony breed taruk si recognize tawi Marwari hariba sagon breed asi lising kun muktang ngai haidna mi paina dana yamna achouba ama thoki policy yam lokhatki adubu hojik Manipur da leiriba sagonje khona sum pau tajabadadi chatret swaidagi henna panghen hendra ma hai migi lam amada livestock si Marwari haiba breed si lising kunji mang hidore haina mutpagi pipaina boda hojik Manipur dadi lising dagi hena tarabani maduna number 1 hojik sagon amamamgi state book amamam pirakwa matamdadi ahan ba step amoina akhoi si Manipur gi leimai sidagi sagon kaya legi haibuduma ama puthokpa ngamani chatruk la chatre la chani pala lising la lai haibuduma I card amamam piragadi state book piragadi khangani madu leragadi aina khanbada akhoi gi government of India da akhoi gi breed asi maja critically endangered haibu thaktu yaure hanna declare tawragadi yes government of India dagi Manipur government na kari masi kandaba yade haibagi next step ama lakpi ai na khali thenglabusu thengna Manipuri pony kannaba lengang na thorang khara pakhalakpa sina lamba masigi tanglaba lana sibu amukhana yokhatnaba tangna phangba tanja sida lenga ke official sing amadi pony ga mai lenaba loop singna thamoi sengna kathokpa magalonena thabak tawbagi tangai phadaba ledi camera person P Babogolonena paramjari bai Kitmayum Premsan Impact News Imphal Hazimatang aswaida break amtan lawjage break matungda INX media scam gi case kamari lenena hanagi finance minister P Sitamaram ngarang namidang CBI na faraba matuna ngasi Delhi High Court puthok likhugi paw amadi Manipur masung malem gi tonga i paw sing pudan laksage Impact News po mengta dalebiyo
ब्रेक मतुंगदा तरानोक सरे हुजि मखादा पाउदा INX media scam gi case ka mari lenena hanagi finance minister P Chitambaram ngasi CBI na pharaba matungda ngasi Delhi High Court puthokre corruption case asiga mari lenena mahakpu special judge Ajay Kumar Kuhar gi mamang da puthokibani Chitambaram gi mathakta case asiga mari lenena wahang pahong satanaba kota CBI na nimit mangani custody da thamna ba matamni ki loinana CBI na mahaki mathakta wahang pahong satabada Chitambaram na pakum phajana piki di haina maral siri Nakalamon of the CBI gi wafam da Chitambaram na nungai taba fongdok laduna hanglakpa wahang kudimak pakum phajana piki haina fongdoki case asigi hearing hayeng sataragani panbayai P Chitambaram bu mayumdagi faraba matung dangarang numidang athengbada CBI gi headquarter da wahang pong sataki CBI gi enforcement directorate na Chitambaram bu CBI gi office da lakna ba khangala fawada laktabada gi fabani hairi Hanagi finance minister singa sinaming mamatangda Delhi gi high court da puthokuna makha tana wahang pong tawna bagi ayaba lawgaduribani Matam Queenagi Mamangdagi Manipuri film Taujari Basingna Manipur State Film Policy Ama Sembina Batakna Duna Laki Badu Sakang Bibo in House Pali Balenga Sinangarang Pamkiba Kividet Mifamda Policy Si Tamna Ayaba Pikibavo Film for the Manipurna Tagatpa Nungaiba Fongdorakli Lamfiel Pata Laiba Film Forum Manipur Office the Palmi Sing Unabada Forum Masigi Siamen Samjit Sabam Mangol Zaunahai Manipuri Filambo Param Sumna Malem gi thak ta pukhatna ba pandamda set asigi tongan ba film policy ama thambina ba takna dra laki bani adabu mamang da pan ki balengak singi matamda thabak ta onthok piram drabasu chief minister nong thomam biden lusing balengak asina cabinet mi famda ayaba pikhi ba simak miyam gi ihul khangna thabak taroponi haina lawe maramasna film forum manipurna film policy sem drabadi august kunmanga dagi akan ba khongjang sangsin gani tarambadu khodak tagi matam kaktan handokli haiki loinana liba August Kumapanda film forum asigi taramanga suba mapokomon pamgani pangthokani hariba mapokomon asiga marinena u sara singsu thagani haiki handakte inau nauna 14 August ta hajiki thajiki tang 13 da aikoina hariba ultimatum si pijabani masidani aikoina karigumba aikoina pijariba ultimatum si bu ikai khumnabi da tarabadi afaba result pidragadi aikoi sarkar gi mayokta ihawa ma sangselagani haina aikoina aduma deadline ma tang kunmanga da tawne na pijagibani sarkar na aikoi gi wafam tabidana cabinet na ayaba pibirabani na film forum na Sangsin gani haina toromba khongjangdu aikoi matam kaktan handoksire haibo wafamsi mathamjari film forum gi sana kanglola sibu kanaguma member amana respect tawdaba khoina se thadana kawbu matamda forum gi sana kanglola sibu ikai khumna daba paukhum amta piraktaba laktaba nawba senjam hariba editor si aikoi matam chuppagi waina aikoi film forum na athing mathamle Lord Krishna gi mapok numit Krishna Janmashtami na lakpada Governor Dr. Nasma Haftulana Manipur Miyamda ipapawzil pirakli numit asina lakpada lamdamasida ing tapa kanglup masel gi marakta nung sinaba saukatpa purapu oiresana suhairi Krishna Janmashtami na lakpada Chief Minister Nong Thomam Biren Asu lamdam asigi miyamda ipapawzil pirakli Chief Minister gi mahaki pawzil da Krishna na Malayam da khongdarakhiba asi Malayam dagi fatraba singbu kohan nabagi damaktani Krishna na Arjun da miyoib ama oina poklabadi Malayam gi damak khanba thabak tawba haibasi ithongni khangadabani haina pawtak piramki pawtak asigumna miyoib punamakna managi masamagi khandana Mathau ningtina taurabadi society asi mangzil thana satkani hainasu paujilakli Janmashtami lakpada International Society of Krishna Consciousness ISKCON na thadorakpa cherulamana miyamda ipapauzil pirakli Manipur Pradesh Congress Committee nasu cherulamada Janmashtami gi ipapauzil pirakli Imphal East District Police amasung Jenims Hospital gi staff singna punna khusam nadana Jenims Hospital gi akoibada nomagi oiba social service ki tharma mapang tokre Imphal East ki ASP Jogesh Sundar Haubi jamamadi Jenims ki MS Professor Dr. N Jitendra Yaungna pang thokiba ngasigi social service ki tharma aduda mioi saniromna saru yaduna hospital asigi maroiba mafam kaya ningtena sengdoki ngasigi tharma aduga mari lenana Jenims ki MS Professor Dr. N Jitendra na phongdoki bada ana lai bagi thabak
Sathari Bamapum Ama, Lunana Tamba Siam Matautai, Adabu Zenims Hospital Asi, Authority Mike the Matam Labor Kibita, Lunana Tamna Bahonabasu, Anaba Yang Malak Labor Musingna, Mochilamagisa, Sanabi Amalady, a single Pataba Sanabi Asi, Tadoktana, Hospital Asi, but quite a Ginan Bamapama, Oin Abada, Mipum Kudimakna, Taudang, Lobius Haiki. Hospital ke koi ba hospital nalan ba hai se akoi hospital asida lakpiri ba anaba sing aduga anaba gi seba sing gi damakta yamna maru oi ba loina akoi hospital la thabak tawjeri ba khoi gi su yam maru oi ba adugumba mahik matang atopa laina amana amada i sandokpada thingnana ba adugumba thabak amani masigumba thabak se Imphal East district khak natana atopa voluntary organization sing na su matam matam gi oina akoi gi mateng pangbiragadi hospital ase khwaidagi phaba khwaidagi lu nanba adugumba hospital ama oigani haiba ki thajabani akoina sum sengaga su hospital la lengbi reiba mayamna mafam chana dustbin akoina thamjariba dustbin sing adu mafam chana phata hodi langthok pidragadi hospital se nalhan ba haibase oithoktaba thabakni aduna mayamna nungsibiduna hospital se mayamgi isagi magni khanbiduna hospital asi lu nalhan bada mateng pangbiu haiba asi appeal simaga itawjage Tagyal the Labour Government Ideal Blind School Gini Putarok Sumamba Pokomon as Pang Tokre, School as Holda, Pang Tokiba Tarum Asida, Mamang say December Tara the Taram de Faba Delhi, the Pang Tokiba National Athletics Championship for Blind, the Staruk Yaroba, Medal Laura Krabasing Amasung say Sigi. Board Amasung Council in a lower class and Amasung 12 exam the Mai Park Rabamahiru sing Oktuna, Manamatum sing Lantoki. Taramadu the Saruyakiba Department of Social Welfare Director, Ngangum Utam Nahaikibada, really Mechin Yakidabana Ideal Blind School gi Mahiru Singh the Larik Matam Sana Pibangam Dabasi Nungai Tabapawi, Hausiki Oina Larik Kara, SSA Dagi, Lauduna, Ngasimak Mahiru Singh the Yantok Lagani, Lunana, Yadreba Mesin, Asigi Mauta, Anoba Mesinama, Lairagani Haina Tazaba Piraduna, Mahiru Singh na Sanabama Sung Larik Laisuda, Laudiba Taudangbu, Singtaki. Blind school different meeting basically Ozanga Satragadi Masingi what the Sunya Majaga Ozagi Satraga Ozagi ratios Hazana maintained of the Vaya the Vanina. Lady Bago Mangi, I think the Sipom for our presentation and happy when I can Natama lady Adana Masum the Sokol May once a Laga Awalapa Lady Simen Laga Hana Adum I school की performance कोई पीएलई उबंग तमदा 100% pass percentage first division सिगुम्बा में आमसी अदु एरगसु पीएलई आइदना आइकोइना अवर पादुदी मेलोम दबा यादी केना भगना बोना दबा यादी Moirang Municipal Council na kuan ba mafam sing the council as na makha taba notification na mathok tri fawba e-rickshaw service tawba da ating matam kre Moirang Sendra Road Laiba Council asig office the promise nguna ba da council asigi sia person M Romi Balana makhatan hai Moirang municipality area da service tawba gi yaba parking amadi atai registration phangdringai da municipality ke tongan ba mafam sing da e-rickshaw kaya service tawsila pa asina traffic ki problem kaya mayuk na hale marmasina makha taba sabsaba notification talk to the Pava e-rickshaw service to Tingley Hairi. Aduga, media gi thong da Kanago Mami Karana, Lana Council Sibu Uhana Bahonabasi, Taubigan Highness Tamlakli. Rickshaw Matanga, Karina Pagadage, Lepringaida, Aranba Parchar Taubiganu, Loinana, Mi Ama Anina, Association Kara, Linkalaga, Praza Amasung Gamenbu Nam Tak Taubiganu. Association ni haiduna tharak liba mioi amana association ani ahum semduna thajilakpagi nungi oiba maram asi Moirang Praja amasung municipality bu apang basige tawbani Moirang Municipal Council na organization amasung association amatada e-rickshaw gi route amadi parking gi ayaba pikhiba leite Municipal Council na konba area da ngasidagi e-rickshaw chenba thingjinba haina council na amata oina yetnaba leitana warep lawjare Mahiru Singh Mama Mapa Wazama School Authority Gamari Hena Paganaduna, Tok and the Togdok Sing Tok Tanabamadi, Mai Tamagi Lamda Hena Kumang South Sinabagi Wakalonda, SI School Kanchi Purda Parents Thesis Association Student May 2019 Masipang Tokre. Pang Toki Bimhum Aduga, Adu the Mahiru Singhi Mama Mapa Sing Sar Yadana Makogi Wakalon Sing Fongdunaki Lunina, School Authority Amadi Waza Sing Nasu.
ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤꯡ ꯃꯥꯡꯍꯟꯗꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯧꯕꯤꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯁꯨ ꯅꯤꯡꯊꯤꯅ ꯂꯧꯕꯤꯗꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯁꯦꯝꯕꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯅꯈꯤ꯫ ꯑꯔꯣꯡ ꯇꯨꯔꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯇꯨꯔꯦꯜ ꯑꯁꯤ ꯂꯨ ꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 15ꯗꯒꯤ ꯍꯧꯔꯒ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯈꯥꯡꯉꯕꯣꯛꯀꯤ MLA ꯑꯣ ꯁꯨꯔꯖ ꯀꯨꯃꯥꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯊꯣꯛꯄ ꯃꯈꯥ ꯈꯨꯅꯧꯗ ꯂꯩꯕ ꯗꯥꯝ ꯃꯄꯥꯗꯒꯤ ꯍꯧꯔꯒ ꯅꯦꯄ꯭ꯔꯥ ꯀꯝꯄꯦꯅꯤ ꯃꯄꯥ ꯐꯥꯎꯕ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 4 ꯁꯥꯡꯅ ꯇꯨꯔꯦꯜ ꯁꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ Coalition Against Drugs and Alcohol Kadana lamdam asidagi maya kaba sinjak maru fangna muthatnaba sangsilaba khongjanggi sarama oina Imphal West District ki manung sanba Ningombam High School da awareness program pangthokre pangthokiba academic awareness program aduda kadagi lusingba singna mahiru singda school tamliba sahi nauriba mahiru amana maya kaba sinjak sijinaba hawrapagi maroiba maram singasi peer pressure dagi hawrai maramaduna aikoina imanaba imanabi sing loinaba matamda section na loinaba mathau tai haina su paukta kaya pikhi sayek saireng saipan sengap lop saipal gi tarhom dorak suba mapok kumon gi thoram ngasi konung mamang da leiba lamyan ba sanglel da pangthokre ngasi gi foundation de gi thoram adugi manung sanna tongan ba aiba anina iba larik ani fongki lonena professor Jodasandra sana samdasu sayesigi saireng ba 2019 haiba lifetime achievement award amasu kusinaki Manipur Hill Journalist Union MHJU gi President Oriba Ramkung Pamin Lusing Bakangbu Amana Chief Minister Nongthom Birenga Unaduna Singh District Headquarters Singda District Press Club Amam Sabi na Bataksin Kre Hairi Chief Minister Nasu MHJU na Pukhalaliba Wafam Singadu Taraba Matuna Makoyi Wafam Singadu Yeng Singi Haiki Chief Minister Union Adugi Mute Singa Aduga Sing the Paikaliba Chakwat Taurangi Tabak Tauram Singi Matang the Su Kanaki Hairi Bishnupur District ke Kainauda laiba District College of Music Art and Culture gi taruk suba foundation de ge thoram pangthokre thoram adu college adu na sinduna Kainau Kaithel da laiba community hall da pangthokibani Oinam Kendra gi MLA Erudaki su yauna college adu ge principal oja singa masung mahiru singna saru yaki thoram adu ga mari lenana college asige mahiru singna tongan ba nat ki jagoi masung isai kaya su pangthokhi Communist Party of India Nambo Local Council ki veteran communist Lusingba Comrade Mongjam Riti Sandranath Has ki hauki batang tara mapan da lekhi da council asina thadorapa serula mada nungai taba awaba phongdorakli amaromda Tamelong District Congress Committee ki president ki thausa puramba tanatana Tamelong ADC ki chairman oramba G Sohem Haumeina ikhang khangaudan lekhi da Manipur Pradesh Congress Committee ki thau Puba Singna Lakidabagi Imanungi Satuna Awa Pongdokre Haina MPCC gi Cherolamana Makatarakli Morangtim Ibobi Memorial First Division Football League Tournament CSC Chanung Mai Pakre Imphal District Football Association Makada Kurai the Labour North Eastern Sporting Union gi Sanabungda Sataraliba Football League Tournament Sigi ngasi sana ki bahum subal lekta CSC Chanung gi Sanaroi Pangumang Amasung Sangka Kau Anina Mets ke kontrata ni amasuni pumapan suma minit sing the Panjalam Sanduna Nipso Kaibi po Panjal Anisino the Mighty Piki Bani ngasi satari ba football tournament sigi Marisuba Lektana Angta FC ki Sandaroi Sudhina Mets ke kun Marisuma minit Panjal Amasan Krabatung the SSC Porompat ke Sandaroi Sursana Mets ke kumapan suma minit Panjal Amaga Chanduna Mets asi the Mayok na ribatim animak na Panjal Amam Sanaduna Mets asi Drotaki Imphal District asigi manung sana laiba football team tarana saru yaduna lek tournament asi saru yari hayang sanaga da mga suba lekta USA Kurai masung Priya Kundra Pamga taruk suba lekta na Aba Ketrigaw masung Nesu Kurai ani lamba tong daragani Auda
Kuntaruk Suba El Sangita Devi Memorial First Division Football League Tournament Pamyal Pasoina League Tournament Sigi Wilbangam Cray. Imphal West District Football Association Miyamakada Ngasi Kumalampak Artificial Turf Ground Sanakiba First Division Football League Asigi Kunipan Subamadi Aroiba Lecta YSC High School Sanaroi Arki Bungona Metski Ahum Suba Taruk Subama Sunipamati Subamin Sing the Panjal Ahum Aduga M Zetlina Meski Kutanito Subamin Sing the Panjal Amaka Sanduna SCK Kodom Pokpi Bapanjal Mari Amada Mighty PK. Metsasi the Mighty Auraba SCK Kodom Pokpi Amatangari Bapanjal Aduna Metski Hompaman Suba Minute Aichawan Sanki. Satakiba Football League Tournament Sida Infalo Whisky Manung Sanalaiba Football Team Mapan Saru Yaki Bagolena Tournament Ski winner Wikraba Pamyal Paso in a Matang Sahida Infalo West District Football Association Sinduna Sanagadaba Super Division Lecta Mapamakan Mangam Cray. Notice the Ahanbo Oina Guwahati the Pangtokadoriba Futsal Lecta Saru Yaruna Apun Manipur Futsal Club Ki Sandro Singawati Gedam Infal Tadokre. Legacy Assam Yumbu Oidun Agas Kitangkun Mangadagi Kontramati Faba Guwahati Gi Bordoloi Indo Stadium da Pangtokadabani. Proclivity Sport and Recreation Private Limited ke sendang Makada Pangtokadoriba Futsal League Asid Awangno Poki State Taruk Nasaru Yagadori Manipur ki Sanari Singadu Infal International Airport agi Salam Daida Apunma Manipur Futsal Club ki manager A Vadren Rahman Impact News ta League Asida Manipur ki Sanari Singna Soidana Mai Pakani Haibagi Aset Pathajabale Hainasu Fongdoraki North East Futsal League si ahan bigi oina futsal si ekoi indoor stadium da mixed team oina pangthok dorimni ekoi local team dagi nupi ani amaga ekoi nupa mari futsal player mari ga chatpani aduga foreign player adagi Nigeria dagi amaga Barcelona Spain dagi nupi amaga ekoi organizer na allot tawi moi makai adagi ekoi sanaba pulap training session tawraga yaurakani makhata na ekoi mangol oina masu chatlibni mayam nasu ekoi support tabiu North East Futsal League si Taranipan Suba Mini Girls State Level Volleyball Tournament TRYVC Ukrul Mai Pakre ngasi Kumalapang Sports Complex Indoor Stadium na sana kiba league match aduda mayuna kiba team animakna yamalamba sana sana duna ayeng basing da apen bapok kiba match aduda TRYVC Ukrul gi nupi masa sanru singna YMDO Hairangoi Thogi nupi masa singbu poen kunmanga taramari kunmanga kunitwe madi kunmanga tarada mai tiba piki All Manipur Volleyball Association mi makada sathariba volleyball tournament with the Manipur ke tongan mapam sing de lakpa team taret na league match sing da lamba taunari nakala mo All Manipur Volleyball Association sinur sathariba mini boys ki ngasi sana ki batala mga sa lekta MYC Andro Masing partner NYVA team A Nauremo set ahum sino taratruk subal lektana TRYVC ukrulna SDC Samuraubu set ahum sinoda Tratir Subal Lecta IGO Oinamna YCGC Sajingbo set ahum sinoda Taranipan Subal Lectana Hais Y DCCL Haigru Zamna KSA Ireng Bamo set ahum sinoda Mighty Bapiki Hayeng Satariba Volleyball Tournament Asigi Makata Balik Match Tarit Sandragani Ahum Suba President Cup Under 17 Women's Hockey Championship ta YCCIC konta ahal mai pakre Kumalampak Sports Complex ki Astro Tafta ngasi sana kiba tournament se ki taruk suba lekta YCCIC konta ahalop ki sandaroi El Natali ke Elina masung S Baby Rani na match ki kunmari niputari amas nipumapan suba min sing the Panjal amamam sanduna Bisnupu Hockey bu Panjal ahum amada mighty ba piram laga tournament se ki final samangam kibani match se da mighty auraba Bisnupur Hockey ki amatangari ba Panjal aduna match ki nipumanga suba minita TS Susitra na sanki Manipur Hockey na sinu na satariba hockey tournament sa nupiting marina saru yari hockey tournament sa final match ta Ideal Club tera kay tilamasong YCCIC konta alup anina tha sige kun mga da lamba tong naragani
Amaromda President Kabasik under 17 Men's Hockey Championship ta IWC Lang Thabal Mai Pakre ngasi Kumalang Park Sports Complex ki Astro Tough ta sana ki hockey tournament asigi ni pan sabal likta IWC Lang Thabal na bisnu hockey bo yamal laksa na panjil tara siro da mai tiba piki match asi da mai pakraba IWC Lang Thabal ki Sandaroi CS Nelson na panjil ahum S Shamsan ke Dilip amasung ke Bikram anina panjil ani aduga ke Sanjit na panjil amaga chanmangam ki Manipur hockey ki miyang makha da satarli ba hockey tournament asida team tari na group ani thok na khaidok tuna saru yari tournament asigi hayeng sanaga da mapan suba masung aroba likta hockey union lari mamlai kai masung YCCI se konta alub anina lamba taunagani Mga suba waikom gambini laima memorial gi sayang kaya masung sayong punitoy makhagi oiba mataki oiba likam knockout kang tournament oinam kendra kang khut mai pakre jotin waikom gi sentang makha da lak thamai ban sidna thas gi tara taruk gi thamai ban da leiba laijing ning thau gi sangle da pang thok pahau ki ba kang tournament asigi ngasi sana gi group A gi lig match ama da oinam kendra kang khut na kai sam thong kendra kang khut pu panjal kun tara manga da mai ti ba pi ki jotin waikom na maha ki apok pi gi mingda kasari ba kang tournament asida Manipur ke tonga ba kendra sing da lakpa kang khutara hom do ne leg match singa sida kan lamba taunari hayeng sathari ba kang tournament sigi manga sabal lekta group D ge leg match amada thongju kendra kang khut ama song singjamai kendra team B kang khut anina lamba taunargani Hauzi arubada moraba amana Indian Constitution ke tongan ba legislation haibadi F9 ki IC material singasi Law Minister Jayant Kumar na release tawkre Riyamai sungam liu misi ke mayok to release at create hangbai man sinam lai kai mapada police na tingbada ki saung na mga thokre police na tiaga sel kaya kapada miu ka sokre Manipur lengak na mau kaital sabang ngamlo daba oirabadi mau Imphal Market Coordination Committee da sina biro haina committee na pongdorami Manipuri poni bu kanna ba Manipur da lariba poni khudimag Directorate of Veterinary and Animal Husbandry Services da register tawduna unique ID number piba hauragani Amasung INX media scam ki case kamari lena CBI na faraba hana ki finance minister P. Sitambaram court photo CBI na numit mangani custody na thamna na ba mandam